JAWAHAR NAVODAYA VIDYALAYA Sandumba Achouba Umathel gi Alumni Group na Houjik Houjik accident na Soktuna Leiriba KAKCHING district MANUNG CHANNA LEIBA KAKCHING SUMAK LEIKAI BAMOL PARENGDAGI KHUMUKCHAM GOVIN SINGH CHAHI APOKPA LEIKHIDRABA KH MANGLEMJAO SINGH da sell OINA LUPA LAKH ani LISING marifuga chamari MATENG PANGKHRE ngasigi tengbang adu da Soktuna Leiriba GOVIN Houjik Houjik Siza Hospital gi ICU da leibana mahaki yum da chatuna tengbang asi Alumni Group na khutsina kibani ngasigi tengbang khongchet aduga mari lenana JNVSA Alumni Group ki Joint Secretary Mayengbam Roni na Fongdok kibada haukiba July marida JNVSA ki hana tamlamba 18 batch tagi Govin sokpagi pau ama social media da thengnaki kudakta Alumni Group na khanaraga July 9 dagi taranithoi fawa batch khudima ki angamba contribution taunaba khangalaki first batch tagi last batch fawa da angamba tengbang narak tunangasi awaba taraba Govinda mating pangbani haki